ꯈꯨꯗꯛꯇ ꯃꯁꯥꯗꯒꯤ ꯄꯥꯏꯊꯣꯛꯀꯦ ꯇꯧꯅ ꯊꯥꯖꯤꯟꯗ ꯈꯞꯇꯨꯅ ꯂꯩꯔꯛꯂꯦ꯫ ꯉꯧꯔꯣꯛ ꯉꯧꯕ ꯃꯃꯥꯏ ꯑꯗꯣ ꯑꯃꯨꯟꯕ ꯁꯦꯝꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯕ ꯆꯤꯅꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯔꯚꯁ ꯆꯠꯃꯟꯗꯅ ꯃꯀꯣꯛ ꯐꯥꯎꯕ ꯉꯥꯎꯔꯒ ꯌꯨꯍꯥꯔ ꯍꯥꯕꯒꯨꯝ ꯅꯤꯛꯂꯛꯂꯦ꯫ ꯃꯨꯠꯇ ꯁꯠ ꯊꯝꯖꯤꯜꯂꯒ ꯁꯣꯔꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯁꯥꯟꯅꯔꯒ ꯃꯤꯍꯨꯜ ꯅꯦꯝꯊꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯁꯥꯗꯣ ꯏꯪꯊꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯂꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯄ ꯍꯥꯏꯕꯗꯣ ꯇꯥꯈꯤꯅꯤ꯫ ꯁꯨꯝꯕ ꯍꯨꯔꯥꯟꯕꯁꯤꯗꯤ ꯐꯤꯔꯦꯞ ꯑꯃꯁꯨ ꯑꯣꯟꯊꯣꯛꯅ ꯐꯥꯕ ꯍꯩꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯕꯨ ꯐꯥꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯅꯤꯡ ꯃꯃꯥꯡ ꯅꯥꯛ ꯌꯦꯠ ꯊꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯛꯇꯨꯅ ꯃꯀꯣꯛ ꯉꯥꯎꯍꯜꯂꯒ ꯑꯆꯨꯝꯕ ꯍꯦꯛꯇ ꯑꯣꯟꯊꯣꯛꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯈꯠ ꯇꯨꯈꯠꯄ ꯄꯥꯏꯊꯣꯛꯈꯤꯕ ꯃꯤꯍꯨꯜꯅ ꯆꯤꯡꯕꯗꯣ ꯀꯧꯁꯤꯜꯂꯨꯕ ꯉꯥꯏꯔꯨꯗ ꯑꯉꯝꯕ ꯈꯔꯗꯤ ꯐꯥꯖꯤꯜꯂꯒ ꯃꯁꯥꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯟꯃꯨꯠꯇ ꯅꯝꯂꯒ ꯈꯣꯟꯖꯦꯜꯗꯨ ꯁꯦꯝꯃꯤ꯫ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ, ꯑꯩꯗꯤ ꯀꯩꯝꯇꯁꯨ ꯃꯦꯠꯇꯦ, ꯐꯣꯟ ꯆꯠꯍꯟꯗꯅꯕ ꯊꯝꯕꯩ ꯃꯇꯝꯒ ꯂꯩꯖꯗꯦ ꯍꯥꯏꯔꯒ ꯐ꯭ꯂꯥꯏꯠ ꯃꯣꯗꯇꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯨꯃꯤꯟꯅ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯐꯤꯔꯦꯞꯄꯗꯨꯁꯨ ꯇꯥꯝꯅꯥꯅ ꯑꯣꯐ ꯍꯦꯛ ꯇꯧꯈꯤꯕꯒ ꯅꯝꯕꯔꯗꯣ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯦꯁꯦꯖꯇꯨ ꯑꯦꯂꯔꯠ ꯌꯧꯔꯛꯂꯦ꯫ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯑꯄꯪꯕ ꯃꯇꯧꯗꯣ ꯈꯪꯗꯨꯅ ꯈꯤꯔꯨꯝ ꯅꯣꯛꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯦꯐ ꯑꯣꯏꯔꯦ, ꯇꯨꯏꯁꯟ ꯍꯌꯦꯡꯗꯩ ꯂꯥꯛꯑꯣ, ꯄꯤꯕꯥꯅ ꯃꯤꯁ ꯀꯧꯗꯦꯅ ꯀꯨꯏꯔꯕꯅꯤ ꯅꯤꯡꯉꯥꯏ ꯇꯧꯕ, ꯑꯗꯨꯗ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯒ ꯑꯣꯏꯅ ꯐꯖꯅ ꯇꯧꯔꯣ, ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯇꯨꯏꯁꯟ ꯇꯧꯁꯤꯟꯕ ꯅꯨꯡꯉꯥꯏꯔꯣꯏꯅ ꯊꯝꯕꯅꯤ, ꯃꯤꯁꯁꯨ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤꯅ꯫ ꯍꯌꯦꯡꯗꯒꯤ ꯍꯥꯟꯅꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯂꯥꯛꯑꯒꯦ, ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯤ, ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ꯫ ꯐꯤꯔꯦꯞꯄ ꯀꯣꯜꯗꯣ ꯃꯥꯅ ꯊꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯄꯨꯜꯂꯤꯕꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯦ꯫ ꯃꯔꯨ ꯑꯣꯏꯅ ꯔꯨꯁꯤꯌꯥꯗꯅꯤ ꯃꯥꯅ ꯆꯩꯔꯛꯄꯗꯣ꯫ ꯃꯣꯕꯥꯏꯜꯁꯦ ꯉꯥꯛꯇꯪ ꯅꯣꯏꯅ ꯍꯦꯛ ꯄꯥꯏꯈꯤꯕꯗ ꯀꯩꯅꯣꯕ ꯁ꯭ꯇꯦꯇꯁꯁꯤꯗ ꯇꯧꯔꯝꯃꯤꯁꯤꯅ? ꯕꯥꯔꯗꯦ ꯄꯥꯔꯇꯤꯗ ꯏꯟꯚꯥꯏꯠꯁꯨ ꯇꯧꯔꯛꯄ, ꯐꯣꯇꯣꯁꯨ ꯀꯥꯞꯃꯤꯟꯅꯍꯟꯕ, ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯇꯦꯇꯁꯁꯤꯗ ꯃꯤꯅ ꯎꯔꯒ ꯀꯣꯏꯅꯕ ꯃꯥꯟꯈꯤꯅꯕ꯫ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯔꯨꯁꯤꯌꯥ ꯍꯣꯏ ꯃꯈꯣꯏ ꯇꯣꯏꯅ ꯄꯨꯟꯕ ꯃꯃꯥꯟꯅꯕ ꯑꯃꯒ ꯕꯥꯔ ꯑꯃꯗ ꯐꯝꯃꯤꯟꯅꯔꯝꯕꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯇꯧꯅꯗꯨꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯀꯇꯨ ꯀꯥꯔꯟ ꯉꯥꯡꯅꯔꯛꯄꯗ ꯔꯨꯁꯤꯌꯥꯒ ꯃꯃꯥꯟꯅꯕꯗꯨꯒꯅ ꯐꯤꯔꯦꯞꯄꯒꯤ ꯃꯣꯕꯥꯏꯜꯗ ꯀꯗꯔ ꯇꯧꯁꯤꯟꯅꯔ ꯄꯥꯏꯈ꯭ꯔꯒ ꯁ꯭ꯇꯦꯇꯁꯇ ꯁꯠ ꯊꯥꯒꯠꯈꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯐꯤꯔꯦꯞꯄꯒ ꯃꯥꯒ ꯅꯝꯕꯔ ꯂꯩꯅꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯍꯜꯂꯤꯕꯅꯤ꯫ ꯐꯣꯇꯣꯗꯨ ꯊꯥꯒꯠꯂꯒ ꯌꯦꯡꯅꯩ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯅꯣꯛꯈꯤꯕꯗꯨꯗ ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯆꯤꯡꯅꯔꯛꯂꯗꯨꯅ ꯇꯥꯞ ꯃꯨꯜꯂꯒ ꯌꯦꯡꯂꯨꯕꯗ ꯁ꯭ꯇꯦꯇꯁꯇ ꯅꯣꯡꯊꯥꯡꯒ ꯃꯥꯒꯒꯤ ꯐꯣꯇꯣꯗꯣ ꯂꯩꯔꯝꯕꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯐꯣꯇꯣꯗꯨ ꯀꯛꯄꯅꯤ, ꯑꯗꯨꯒ ꯕꯦꯛ ꯂꯥꯛꯄꯗ ꯇꯥꯝꯅꯥꯒꯤ ꯗꯤꯂꯦꯠ ꯇꯦꯛꯁꯇꯣ ꯎꯠꯊꯣꯛꯈꯤ꯫ ꯁ꯭ꯇꯦꯇꯁ ꯑꯗꯨꯒꯤ ꯃꯔꯝꯗꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃꯔ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯁ꯭ꯇꯦꯇꯁꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯛꯊꯠꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯗꯣ ꯆꯤꯡꯅꯕꯅ ꯊꯨꯝꯍꯠꯂꯔꯦ꯫ ꯁ꯭ꯇꯦꯇꯁꯁꯤꯃꯗꯤ ꯁꯣꯏꯗꯅ ꯎꯔꯝꯂꯅꯤ ꯍꯥꯏꯕꯁꯦ ꯐꯤꯔꯦꯞꯄ ꯃꯥꯅ ꯆꯞ ꯆꯥꯅ ꯈꯪꯂꯤ꯫ ꯀꯣꯜ ꯇꯧꯁꯤꯟꯕꯗ ꯐꯣꯟ ꯆꯠꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯗ ꯇꯧꯁꯤꯒꯦ ꯈꯜꯂꯛꯄꯗ ꯖꯣꯏꯒꯤ ꯅꯝꯕꯔ ꯃꯉꯣꯟꯗ ꯂꯩꯔꯤ꯫ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯅꯝꯕꯔ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀꯣꯜ ꯇꯧꯁꯤꯟꯈꯤꯕꯅꯤ꯫ ꯔꯨꯁꯤꯌꯥꯅ ꯌꯥꯔꯦ, ꯁꯤꯒꯤ ꯑꯣꯏꯔꯗꯤ ꯊꯦꯡꯛꯁ ꯍꯥꯏꯔꯛꯑꯣ, ꯅꯨꯄꯤꯗꯨꯅ ꯎꯔꯒꯁꯨ ꯍꯔꯥꯎꯖꯅꯕ ꯊꯝꯕꯤꯕꯅꯤ ꯀꯩꯅꯣ, ꯑꯍꯜ ꯃꯁꯦꯜꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯗꯨꯗꯤ, ꯅꯪꯕꯨ ꯑꯗꯨ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯃꯨꯛ ꯂꯧꯈꯤꯒꯦ ꯍꯥꯏꯅꯣꯕ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯁꯪꯒ ꯆꯥꯎꯈ꯭ꯔꯕ ꯐꯦꯃꯤꯂꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯑꯗꯨ ꯅꯪꯅ ꯂꯧꯈ꯭ꯔꯗꯤ ꯁ꯭ꯀꯣꯠ ꯄꯤꯔꯛꯄꯁꯨ ꯌꯥꯔꯤꯕꯅꯤ, ꯒꯙꯥ ꯑꯁꯤꯗꯤ, ꯑꯗꯨꯝꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯀꯥꯗꯨꯕꯨ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯥ ꯍꯥꯏꯕꯅꯤ? ꯅꯨꯄꯤꯗꯨꯅ ꯐꯪꯉꯦ, ꯅꯪꯁꯦ ꯐꯖꯅꯁꯨ ꯄꯥꯝꯖꯔꯦ, ꯅꯨꯄꯤꯅ ꯄꯥꯝꯕꯒꯥꯏꯁꯦ ꯌꯥꯝ ꯊꯤ ꯕꯤꯠ ꯂꯩꯕꯅꯤꯀꯣ, ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯁꯟꯕꯗꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯇꯜꯂꯛꯄꯁꯨ ꯌꯥꯎꯕꯅꯤ, ꯃꯄꯥꯗꯣ ꯄꯣꯂꯤꯇꯤꯛꯁꯀ ꯌꯥꯝ ꯁꯝꯅꯕꯅꯤ, ꯀꯦꯟꯗ꯭ꯔꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯦ ꯃꯥꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯒꯅꯤꯕ ꯃꯤ ꯈꯜꯂ ꯄꯨꯊꯣꯛꯏꯁꯦ, CMꯁꯤꯁꯨ ꯃꯥꯅ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯅꯩ, ꯌꯦꯡꯉꯣꯗꯅ꯫ ꯐꯤꯔꯦꯞꯄꯅ ꯅꯨꯄꯤꯗꯣ ꯄꯥꯝꯗꯦ, ꯑꯩꯒꯤ ꯇꯥꯏꯞ ꯑꯣꯏꯗꯦ, ꯃꯤꯡꯆꯠꯇꯨꯁꯨ ꯃꯄꯥꯒꯤꯅꯤ ꯃꯥꯒꯤ ꯅꯠꯇꯦ, ꯃꯆꯥꯅꯨꯄꯤꯗꯣ ꯂꯧꯔꯗꯤ ꯃꯄꯥꯗꯣ ꯅꯀꯨꯕꯣꯛ ꯇꯥꯔꯦꯗꯅ, ꯅꯪꯅ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯄꯥꯝꯕꯁꯨ ꯃꯥꯟꯒꯦ ꯇꯧꯏ, ꯑꯃꯨꯛ ꯇꯟꯕꯁꯨ ꯁꯥꯏ, ꯊꯥꯒꯩ ꯁꯦꯡꯅ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯣꯛ ꯉꯥꯎꯏ ꯐꯤꯔꯦꯞꯄ꯫ ꯏꯃꯥꯒꯤ ꯈꯜꯂꯒꯅ ꯑꯩ ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯈꯜꯂꯒꯅ ꯅꯨꯄꯤ ꯊꯤꯅꯤꯡꯗꯦ꯫ ꯃꯤꯠꯁꯤꯅ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯌꯦꯡꯉꯨꯕꯤꯗꯨꯁꯨ ꯈꯨꯄꯥꯛꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯏ꯫ ꯇꯧꯕꯕꯨꯗꯤ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯇꯥꯗꯧ ꯃꯥꯜꯂꯦꯗ, ꯑꯗꯨꯗ ꯌꯦꯡꯅꯤꯡꯗꯕ ꯅꯨꯄꯤꯗꯨꯒ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒ ꯏꯆꯥ ꯄꯣꯛꯇꯣꯏꯅꯣ ꯁꯤꯅꯤ꯫ ꯑꯁ ꯕꯤꯠ ꯌꯥꯝ ꯂꯩꯔꯣꯏꯗ, ꯍꯌꯦꯡ ꯏꯆꯥꯗꯣ ꯁꯨꯛꯊꯣꯛꯑꯒ ꯇꯨꯝꯊꯣꯛꯑꯒ ꯄꯣꯛꯂꯛꯇꯧ ꯃꯥꯜꯂꯤꯅꯦ, ꯃꯤꯅ ꯍꯥꯏꯅꯕ ꯂꯩꯕꯅꯤ, ꯑꯉꯥꯡꯒꯤ ꯃꯥꯏꯊꯣꯡꯁꯦ ꯃꯃꯥ ꯃꯄꯥ ꯂꯧꯒꯜꯂꯤꯅ, ꯄꯥꯝꯗ ꯗꯟꯗꯤꯗ ꯁꯦꯝꯈꯤꯕ ꯑꯉꯥꯡꯗꯨꯅ ꯀꯃꯥꯏꯅ ꯐꯖꯔ ꯄꯣꯛꯂꯛꯇꯣꯏꯅꯣ,
ꯒꯣꯔꯤꯂꯥꯗꯧꯅ ꯁꯨꯛꯇꯣꯛꯇꯅ ꯂꯩꯈꯤꯗꯅ ꯀꯨꯝꯍꯩ ꯇꯥꯅꯤ꯫ ꯔꯨꯁꯤꯌꯥꯅ "ꯑꯩꯄꯥ, ꯁꯤꯒꯤ ꯀꯣꯛꯁꯤꯗꯤ ꯅꯣꯡꯊꯥꯡꯕꯨ ꯊꯤꯕ꯭ꯔꯅꯦ?" ꯐꯤꯔꯦꯞꯄ ꯏꯔꯥꯏ ꯂꯥꯏꯅ "ꯃꯥꯕꯨ ꯀꯩꯗ ꯐꯖꯔꯤꯕ? ꯅꯥꯇꯣꯟ ꯁꯦꯝꯃꯦ, ꯃꯤꯠ ꯁꯦꯝꯃꯦ, ꯀꯨꯆꯨ ꯁꯦꯝꯃꯦ. ꯊꯥ ꯑꯃꯗ ꯕ꯭ꯌꯨꯇꯤ ꯁ꯭ꯄꯥꯁꯦ 4ꯗꯩ ꯇꯥꯗꯅ ꯆꯪꯉꯒ ꯐꯖꯕ ꯅꯨꯄꯤꯗꯣ ꯑꯃꯨꯛꯁꯨ ꯑꯩꯗꯤ ꯄꯥꯝꯃꯛꯇ꯭ꯔꯤꯕ. ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯃꯒ ꯐꯖꯩꯒ ꯍꯥꯏꯗꯨꯗꯤ ꯁꯦꯜ ꯄꯤꯖꯔꯒ ꯕ꯭ꯌꯨꯇꯤ ꯄꯦꯖꯦꯟ ꯇꯣꯞ ꯆꯜꯍꯟꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ. ꯁꯦꯝꯃꯒ ꯐꯖꯕꯤꯗꯣ ꯄꯥꯝꯃꯨ ꯌꯥꯗꯦ." ꯁꯨꯛꯁꯦꯝ ꯁꯦꯝꯗꯅ ꯊꯤꯕꯤ ꯂꯧꯈꯤꯕꯅ ꯐꯩꯅ ꯂꯩꯕ ꯐꯤꯔꯦꯞꯄꯅꯤ꯫ ꯔꯨꯁꯤꯌꯥꯅ ꯑꯃꯨꯛ "ꯐꯤꯔꯦꯞꯄ, ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯍꯦ ꯁꯩꯇ. ꯅꯠꯇꯦ, ꯅꯪꯕꯨ ꯒ꯭ꯂꯥꯁꯁꯨ ꯑꯃꯈꯛ ꯊꯥꯡꯒꯠꯈꯤꯗ ꯉꯥꯏꯔꯤ. ꯑꯣꯟꯊꯣꯛ ꯊꯨꯅ ꯅꯦꯁꯥ ꯄꯥꯟꯈ꯭ꯔꯦꯗ." ꯐꯤꯔꯦꯞꯄ ꯄꯥꯏꯔꯤꯕ ꯇꯪꯈꯥꯏ ꯌꯥꯎꯔꯤꯕ ꯒ꯭ꯂꯥꯁꯇ ꯍꯥꯏꯔꯞ ꯊꯥꯡꯒꯠꯂꯒ ꯎꯠꯂꯒ "ꯑꯃꯈꯛꯁꯤꯁꯨ ꯇꯪꯈꯥꯏ ꯆꯟꯗ꯭ꯔꯦꯗ. ꯑꯩꯅꯕꯨ ꯉꯥꯎꯅꯤꯡꯉꯛꯑꯗꯤ ꯁꯨꯛꯊꯛ ꯊꯛꯇ꯭ꯔꯕꯁꯨ ꯉꯥꯎꯕ ꯉꯝꯃꯤ. ꯑꯩꯅꯒ ꯉꯥꯎꯔꯔꯣꯏꯒꯦꯅ ꯈꯟꯈ꯭ꯔꯗꯤ ꯀꯦꯟ 20-30 ꯒꯨꯠ ꯌꯣꯠꯁꯤꯟꯈ꯭ꯔꯁꯨ ꯁꯨꯛꯉꯥꯎ ꯉꯥꯎꯔꯣꯏ. ꯅꯪꯅ ꯋꯥꯎꯔꯤ ꯑꯃꯗꯣ ꯄꯥꯝꯃꯛꯄꯒꯤ ꯃꯔꯝꯁꯦ ꯊꯥꯏꯅꯒꯤ ꯅꯪꯒꯤꯗꯣ ꯃꯥꯟꯕꯩ ꯅꯠꯇ꯭ꯔꯣ? ꯅꯠꯂꯤ ꯅꯠꯇꯦ ꯍꯥꯏꯌꯨꯅꯦ ꯁꯦꯡꯅ. ꯉꯁꯤꯗꯤ ꯅꯔꯣꯜ ꯆꯨꯝꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ." ꯐꯤꯔꯦꯞꯄ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯂꯞ ꯅꯣꯛꯈꯤꯗꯨꯅ "ꯑꯗꯨ ꯅꯠꯇꯅ ꯑꯩꯗꯤ ꯀꯃꯥꯏꯅ ꯃꯉꯣꯟꯗ ꯄꯥꯝꯅ ꯌꯦꯡꯉꯨꯗꯣꯏꯕ? ꯑꯍꯥꯟꯕ ꯎꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯇꯨꯐꯣꯛ ꯆꯨꯡꯈꯤ. ꯆꯍꯤ ꯀꯌꯥ ꯂꯣꯠꯂꯨꯔꯒ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃꯗ ꯔꯤꯚꯦꯟꯁ ꯑꯃꯒꯤ ꯊꯣꯛꯂꯛꯄ ꯗ꯭ꯔꯃꯥꯒ ꯃꯥꯜꯂꯨꯔꯕꯅꯤ. ꯑꯗꯨꯒꯗꯤ ꯄꯨꯡꯇꯣꯞ ꯇꯣꯞꯄ ꯑꯣꯏꯔꯝꯃꯤ." ꯔꯨꯁꯤꯌꯥꯅ ꯑꯃꯨꯛ "ꯑꯗꯨꯕꯨꯗꯤ ꯃꯥꯂꯦꯝꯁꯤꯗ ꯁꯛ ꯍꯥꯏꯔꯞ ꯃꯥꯟꯅꯕ 8 ꯂꯩ ꯀꯥꯏꯅ ꯍꯥꯏꯅꯩꯗꯨꯗꯤ." ꯐꯤꯔꯦꯞꯄ ꯇꯞꯅ "ꯃꯨꯟꯅ ꯌꯦꯡꯉꯨꯔꯗꯤ ꯌꯥꯝ ꯈꯦꯠꯅꯔꯛꯏꯗ. ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ. ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯑꯣꯡ ꯃꯇꯧ, ꯈꯪꯃꯥꯟ ꯃꯥꯟꯅꯕ ꯁꯔꯨꯛꯁꯤꯡ ꯌꯥꯎꯏ. ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯀꯥꯎꯊꯣꯛꯇꯅ ꯑꯃꯗꯨꯅꯤ ꯈꯜꯂꯨꯕꯁꯨ ꯌꯥꯎꯔꯛꯏ. ꯁꯤꯗꯕꯨ ꯑꯩꯅ ꯃꯨꯛꯇꯥꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯋꯥꯈꯜꯗ ꯆꯪꯗꯣꯏꯕ? ꯃꯅꯤꯜ ꯐꯥꯎ ꯐꯪꯗꯦ." ꯁꯅꯥꯌꯥꯏꯁꯨ ꯃꯨꯛꯇꯥꯁꯅꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯗꯕ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯔꯤ. ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯗꯨꯒꯤꯗꯃꯛ ꯐꯝꯃꯤꯟꯅꯕꯗꯤ ꯅꯠꯇꯦ. ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯂꯣꯏꯔꯒ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯗꯨꯅ ꯃꯈꯥ ꯀꯣꯟꯅ ꯁꯝꯊꯔꯛꯄꯅꯤ꯫ ꯁꯅꯥꯌꯥꯏ ꯃꯨꯛꯇꯥꯁꯅꯥꯗ "ꯇꯥꯃꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ 2ꯁꯨ ꯁꯨꯗꯦ. ꯑꯩꯒꯤꯗꯤ ꯀꯂꯛ ꯌꯦꯡꯊꯤꯅꯕꯁꯨ ꯌꯥꯝꯈ꯭ꯔꯦ. ꯁꯄꯣꯔꯇꯤꯞ ꯑꯣꯏꯒꯗꯕ ꯐꯦꯃꯤꯂꯤ ꯑꯃꯁꯨ ꯄꯥꯝꯃꯤ. ꯌꯥꯝꯅ ꯅꯣꯞꯅ ꯍꯤꯡꯕ ꯌꯥꯗꯕꯅꯤನ ꯈꯨꯠꯅꯤꯡꯕ ꯐꯦꯃꯤꯂꯤ ꯃꯔꯨ ꯑꯣꯏꯔꯕꯅꯤ." ꯃꯨꯛꯇꯥꯁꯅꯥꯅ ꯑꯃꯨꯛ "ꯁꯅꯥꯌꯥꯏ, ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯇꯅꯤ. ꯐꯤꯔꯦꯞꯄꯒꯨꯝꯕ ꯑꯐꯕ ꯑꯉꯥꯡ ꯑꯃ ꯄꯥꯝꯃꯤꯕꯅꯤ. ꯆꯞ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯦ. ꯏꯆꯥꯅꯨꯄꯤꯗ ꯋꯥ ꯄꯨꯝꯕꯁꯨ ꯍꯧꯗꯣꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤ. ꯍꯔꯥꯎꯁꯨ ꯌꯥꯔꯛꯂꯦ. ꯍꯥꯟꯅꯗꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯄꯥꯝꯂꯤ ꯇꯧꯔꯒ ꯂꯩꯔꯝꯕꯖꯥꯠꯅꯤ. ꯑꯩꯅ ꯍꯦꯛ ꯄꯟꯕꯒ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯣꯏ ꯄꯥꯝꯃꯦꯅ ꯄꯥꯏꯁꯤꯜꯂꯛꯏꯕꯅꯤꯅꯦ. ꯏꯀꯥꯏꯕ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯏꯆꯥꯅꯦꯅ." ꯍꯥꯏꯔꯒ ꯃꯨꯛꯇꯥꯁꯅꯥꯗꯣ ꯃꯈꯣꯜꯒ ꯊꯣꯛꯅ ꯅꯣꯛꯂꯒ ꯇꯝꯖꯔꯤꯕꯅꯤ ꯁꯅꯥꯌꯥꯏꯗ. ꯁꯅꯥꯌꯥꯏꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯩ. ꯑꯐꯕ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯤ ꯃꯃꯥ ꯑꯃꯒꯤ ꯅꯥꯄꯜꯅ ꯃꯥꯏꯊꯣꯡꯗꯨꯗ ꯂꯩꯇꯦꯡꯖꯩ. "ꯑꯩꯅꯁꯨ ꯑꯉꯥꯡꯗ ꯍꯧꯗꯣꯛꯈ꯭ꯔꯦ. ꯃꯥꯁꯨ ꯋꯥꯈꯜ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯕꯅꯤ. ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ. ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯔ 2 ꯁꯨꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯂꯝꯕꯦꯜꯁꯤꯗꯒꯤ ꯊꯩꯗꯨꯅ ꯆꯠꯄꯁꯨ ꯌꯥꯔꯔꯣꯏ. ꯃꯁꯥꯅ ꯈꯜꯂꯛꯄ ꯃꯥꯜꯂꯤ. ꯑꯩꯕꯨꯗꯤ ꯌꯥꯝ ꯅꯤꯡꯖꯕꯅꯤ. ꯑꯗꯨꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕꯁꯤꯗ ꯃꯥꯅ ꯆꯠꯀꯦꯅ ꯈꯟꯖꯕꯅꯤ. ꯇꯥꯃꯣꯅꯁꯨ ꯋꯥꯔꯤ ꯇꯥꯔꯝꯂꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ. ꯑꯩꯅꯁꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯣꯔꯁ ꯇꯧꯕꯗꯤ ꯄꯥꯝꯂꯨꯗꯦ. ꯑꯗꯨꯕꯨ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯗꯥꯏꯇꯅꯤ ꯌꯨꯝꯕꯥꯟꯕ ꯍꯥꯏꯕꯁꯤꯁꯨ. ꯑꯗꯨꯅ ꯃꯥꯅꯁꯨ ꯋꯥꯈꯜ ꯌꯥꯝ ꯈꯟꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯩꯉꯣꯟꯗ ꯄꯣꯖꯤꯇꯤভ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯄꯅꯤ. ꯍꯣꯔꯦꯟ ꯑꯩ ꯌꯨꯝꯗ ꯍꯥꯏꯊꯔꯨꯒꯅꯤ. ꯑꯗꯨꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠꯇꯨꯃ ꯂꯦꯞꯊꯣꯛꯂꯒ ꯑꯉꯥꯡ ꯑꯅꯤꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥ ꯑꯃꯨꯛ ꯈꯟꯅꯔꯁꯤ." "ꯆꯨꯝꯃꯤ. ꯑꯗꯨꯕꯨꯅꯦ, ꯊꯧꯗꯣꯛ ꯑꯗꯨꯅ ꯋꯥꯈꯜꯗ ꯆꯨꯔꯒ ꯂꯩꯍꯟꯕ ꯈꯛ ꯌꯥꯗꯦ. ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯆꯤꯡꯊꯣꯛꯄꯤꯒꯗꯕꯅꯤ. ꯀꯔꯝꯅꯁꯨ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯤ ꯑꯃꯕꯨ ꯊꯥꯖꯕ ꯉꯝꯗꯣꯔꯤ? ꯇꯞꯅ ꯃꯁꯥꯅ ꯇꯝꯖꯁꯅꯨ. ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐꯅꯕ ꯅꯨꯡꯉꯥꯏꯖꯅꯕ ꯁꯤꯟꯕꯤꯕꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯅꯤ. ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯂꯝꯕꯦꯜꯗꯕꯨ ꯆꯠꯄ ꯍꯧꯈ꯭ꯔꯕꯗꯤ ꯗꯥꯏꯇꯗꯒꯤ ꯊꯩꯗꯨꯅ ꯈꯛ ꯆꯦꯜꯂꯣꯏꯗꯕ ꯅꯨꯄꯥꯅꯤ. ꯑꯗꯨꯅꯅꯦ ꯌꯨꯝ ꯀꯩ ꯄꯥꯜꯂꯒ ꯑꯍꯣꯡꯕ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤꯗ." "ꯃꯥꯅꯤ ꯇꯥꯃꯣ, ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯖꯕ ꯂꯩꯔꯤ. ꯑꯁꯤꯃꯛꯅꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯖꯤꯟꯕꯒꯤ ꯋꯥꯈꯜ ꯂꯥꯛꯂꯤꯕꯅꯤ." ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯥꯏꯊꯣꯡ ꯎꯠꯂꯒ "ꯑꯐꯕ ꯅꯨꯄꯥ ꯑꯐꯕ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯊꯤꯕꯗ ꯋꯥꯅꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯣꯏꯊꯤ ꯊꯤꯅꯔꯨꯕꯒꯤ ꯃꯔꯝ ꯂꯩꯇ꯭ꯔꯦ. ꯅꯛꯅ ꯂꯣꯏꯅ ꯂꯩꯔꯝꯂꯕꯅꯤꯅ
ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯡꯁꯤꯁꯨ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯁꯨ ꯌꯧꯅꯕ ꯇꯧꯈ꯭ꯔꯒꯦ ꯐꯅꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯅꯣꯂꯨꯛꯅꯕꯒꯤ ꯃꯑꯣꯡ ꯎꯠꯅꯔꯝꯂꯒ ꯁꯅꯥꯌꯥꯏꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯦꯔꯣꯟꯒ ꯍꯜꯂꯛꯃꯤꯟꯅꯔꯦ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯄꯗ ꯌꯨꯝꯂꯣꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈ꯭ꯔꯦ ꯌꯨꯝ ꯌꯧꯕ ꯉꯥꯏꯕ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯉꯥꯏꯍꯥꯛ ꯆꯪꯂꯨꯕꯗ इखंग खंगौदना पोस्ट अमखक थेंगनै अखोइदि चिंगनि चिंगरे बोम पखाइखिबगी वारी मथों मरम खंगदना लोइसिनखिबसे ngalamba maithong khudakta maksilai post tumuna sum yenglambadai thagalatliba nupadugi profile changlaga misaktu masak khangba mira yengi adai thagatlamba photo marak dudagi ama thak save tawsilaga maningda thongminariba eron da thazali eron so notification ton aduda phone da thuna hangli sanaya yarak tanganglaga tumin chirol da hairi adugi mido hanadagi hauna ayi thamak tawaka yam gangbani hanaka tharaga faniyam yami amuk hanna machil kangaktanaba thabak tawkro onsin bide sum khangmana jagat jagat yam tawkre thukla holo FIR palaga phaba yaba post na tabanina phaba yaroi akhoi oina soiba ta hogani fani meda nahan gi thodok to gi evidence loina muthalo evidence machet ama hek nan thaduna ta hobada akhoi gi tungi lambi amata leiroi hoi meda sanaya sauba phathabagi sora mo hontoraklaga mi singse mathau yam leina drene leifam thokpa tumina leigi haidine sikraba mi singdo aina gi profit kidamak hatokpadi natedana lupa lak manga supiriba aduga amuksu angang nubi free de loin hotnaribani school makhoidi makhoigi mungidamak sacrifice tawkibaga chapmanarabani pangwa waraga hinga leidok saro ma masidolaga imong manu nungai hobana phatro loina free de pitho adi kaidagi yadoriba aigi life motto di take and give ni give and take nate amuk eron da yingaklaga nangsu khalluni sikhiba mi singduna hingammo aina moi imungda thadariba sel mayamdo moibu tanba ngamgadro moigumbana tek tek subada chahi amada bu lak ama sagat pangamgadro lak manga ni piribado macha amasusu sembiriba si mayam se loini hek phongna haidoknarakpada praja mayam se kanana khangba khara leiraga macha gi damak tungi khallaga masa gi family gi mi amamam yonthokke bu hairakpa aigi damak ka thongi kaina thawai singdo engonda katpu kasilani sige hairaga kariyamda tunnoki ngak tumin leiraga eron hangi madam haying education department ki staff singa pulapna meeting sule quarter do ine pothavana faroidra isaga aruba wari ma khana dawbale ai yumda sattaba yadabani ai una balakpa mi singdo ngasi gi oina di means ama sizinaraga ne aingonda na ko wai chilalakano no ngan badagi numit taba phawba asemba minok sungbada ne chumna nok phaw kawrabani ha gas piu ching piu icha nari ticket kak piu laptop legi mobile leyu khorsa leidre as kokchi akhoi moi siminai dawna uribase moi gi maram chatuna ni ne lusing bi phatte ne irang sagali bot mayada ne sel thungak naba ikhong da ture ikai be yam khangdi meda mana amok tebo khongya phole ke haire ine sida di akhoi moi bu kamaina respect tong ning doino akhoi dagi oisaba loge haire di akhoi na su moi season na bata bani ne ayaba mafam da season na bani yani haidana ni bala iba mayam se sauru basu yada khoidong di thitle he bot mayada su sel ting atopa matam da su sel ting aduna development gi kai tharak liba sel se pocket ta hapchilaga development di tawdabida chama chani piraga makhoi bu harau halaga bot ta kanai madam akhoi di bot ki khallaga yana ba chataba yade hoine limit ama helak pasida di border ni kau thorak pa yawi ni haying bot mayada sel do mayam ni yen ba changdagi takhai mi helaga border leibana phaidana lising tara kun ubada mamai thakpanina ai di bot ki di thoina wade aduda marak sida phai phatti haibagi chinthok thokpadu tallini troll tawba mayam sina marol ama opposition kangbuna amu mi thadoraklaga Facebook sida akhoi se yon bi dawribani sanaya yam maru aiba wada amuk lakle sigi mi se yam thuna warak taba yadabani magi history kopna thiraga case pan ba yaba thabak leibra ying aduga case pan silaga ne mapun sidu jail da namsin bra ama tawr fine chawna thian bra izat khongoi na bra ama sanaya ina hankre kanduda mukta sanana hagotringi da nongthang mapagi manak changsilaklaga manakta phamjilai ngaingamda langtakna duna hangi
ꯄꯥꯕꯣ ꯏꯃꯥ ꯂꯥꯛꯑꯝꯕꯗꯣ ꯀꯩ ꯍꯥꯏꯅꯈ꯭ꯔꯒꯦ ꯑꯩꯒ ꯐꯤꯔꯦꯞꯄꯒꯒꯤ ꯗꯦꯠ ꯐꯤꯛꯁ ꯑꯣꯏꯍꯜꯂꯕ ꯀꯩ ꯍꯥꯏꯅꯈ꯭ꯔꯒꯦꯕ ꯃꯁꯤ ꯃꯁꯨ ꯉꯥꯏ ꯉꯝꯗꯦꯅꯦꯍꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅꯦ ꯍꯣꯔꯦꯟ ꯐꯤꯔꯦꯞꯄꯒ ꯇꯥꯟꯅꯔꯒꯅꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯁꯦ ꯍꯥꯏꯔꯦ ꯃꯥ ꯉꯁꯤ ꯌꯨꯝꯗ ꯍꯥꯏꯊꯔꯨꯅꯦꯁꯨ ꯆꯠꯈ꯭ꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯁꯦꯝꯃꯤꯕ ꯅꯃꯥꯏ ꯅꯃꯤꯠ ꯃꯌꯥꯝꯗꯨꯒ ꯅꯨꯄꯥꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯅꯨꯄꯥꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯃꯤꯕꯁꯦ ꯅꯣꯡꯊꯥꯡꯗꯣ ꯃꯄꯥꯗ ꯀꯦꯁꯤꯟꯅꯔꯒ ꯄꯣꯝꯊꯣꯛꯏ ꯑꯗꯨ ꯑꯩꯗꯤ ꯐꯤꯔꯦꯞꯄ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯀꯩꯝ ꯈꯟꯖꯤꯜꯂꯨꯗꯦ ꯍꯥꯏꯗꯤ ꯃꯥꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯁꯤ ꯌꯧꯅ ꯅꯛꯁꯤꯟꯅꯕ ꯐꯪꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗ꯭ꯔꯕꯅꯦꯕ ꯔꯨꯁꯤꯌꯥꯒꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅꯅꯦ ꯅꯝꯗꯅ ꯑꯩꯒ ꯃꯥꯒ ꯐꯣꯇꯣꯁꯨ ꯀꯥꯞꯃꯤꯟꯅꯍꯜꯂꯛꯏ ꯑꯁ ꯃꯥꯏ ꯄꯣꯁ ꯈꯨꯠꯇꯥꯗꯣ ꯃꯃꯥꯟꯅꯕꯅꯤꯅ ꯏꯔꯥꯡ ꯂꯣꯏꯅ ꯍꯦꯛ ꯐꯩ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅꯅꯦ ꯏꯔꯥꯡ ꯐꯃꯟꯕꯗꯩꯅꯤ ꯀꯩꯅꯣ ꯑꯩꯒ ꯐꯤꯔꯦꯞꯄꯒ ꯅꯝꯕꯔꯁꯨ ꯂꯩꯅꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯣꯏꯗꯅ ꯈꯟꯕꯁꯨ ꯉꯝꯅꯔꯛꯏꯁꯦ ꯑꯗꯣ ꯄꯥꯕꯣ ꯃꯣꯏꯗ ꯆꯠꯇꯧꯕ ꯊꯕꯛꯀ ꯂꯩꯔꯗꯤ ꯑꯩ ꯍꯣꯏ ꯆꯠꯀꯦꯕ ꯀꯅꯥꯝ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒ ꯃꯣꯏꯗ ꯆꯠꯅꯕ ꯊꯕꯛꯁꯨ ꯈꯔ ꯂꯩꯍꯜꯂꯛꯑꯣ ꯈꯔ ꯆꯠꯀꯦꯕ ꯏꯕꯥꯅꯤꯁꯨ ꯅꯛꯁꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯍꯜ ꯑꯣꯏꯅ ꯈꯔ ꯄꯤꯕꯤꯌꯣꯕ ꯃꯥꯅꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯄꯥꯝꯕꯗꯤ ꯃꯥꯜꯂꯦ ꯏꯔꯥꯡ ꯐꯅ ꯐꯖꯤꯜꯂꯛꯑꯁꯨ ꯃꯥꯅ ꯅꯦꯒꯦꯇꯤꯚ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯀꯗꯕꯅꯤ ꯑꯗꯨ ꯄꯤꯔꯛꯇꯦ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯏ ꯈꯪꯗꯦꯗ ꯏꯁꯥꯁꯦ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯒ ꯁꯨꯝ ꯂꯩꯔꯦ ꯁꯅꯥꯌꯥꯏꯅꯅꯦ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤꯕꯗꯨꯗꯤ ꯑꯩꯒꯤ ꯈꯨꯀꯟ ꯄꯥꯡꯒꯟꯕꯁꯤꯗ ꯄꯥꯝꯕꯅꯤꯀꯣ ꯅꯪ ꯄꯥꯝꯕ ꯅꯠꯇꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯈꯤꯕ ꯃꯃꯧꯗꯤꯅꯦ ꯐꯤꯔꯦꯞꯄꯅ ꯌꯥꯝ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯆꯥꯅ ꯅꯤꯡꯕ ꯀꯥꯏꯕꯗ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯐꯤꯔꯦꯞꯄ ꯄꯥꯝꯃꯦ ꯍꯥꯏꯔꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯖꯨꯔꯥ ꯁꯥꯕꯤꯔꯗꯧꯅꯤ ꯐꯤꯔꯦꯞꯄ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯁꯅꯥꯌꯥꯏꯁꯨ ꯑꯇꯩꯗ ꯁꯥꯊꯤꯕꯤ ꯑꯣꯏꯔꯕꯁꯨ ꯃꯆꯥ ꯃꯃꯧ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝ ꯅꯤꯡꯖꯕ ꯑꯐꯕ ꯃꯤꯅꯤ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯟꯅꯔꯕ꯭ꯔꯥꯝꯅ ꯄ꯭ꯔꯞ ꯍꯪꯉꯨꯀꯣ ꯑꯩꯗꯤ ꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯉꯦꯕ ꯑꯗꯣ ꯏꯃꯨꯡ ꯑꯅꯤꯃꯛ ꯌꯦꯡꯅꯕꯗꯁꯨ ꯑꯃꯠꯇ ꯅꯣꯞꯇꯦ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯃꯧꯅꯤ ꯍꯥꯏꯕꯗ ꯃꯣꯏꯁꯨ ꯆꯣꯞꯄꯣꯏꯗꯣꯏꯅꯤ ꯄꯥꯕꯣ ꯄꯥꯕꯨꯡꯅ ꯎꯟꯕꯤꯗꯧ ꯃꯌꯥꯝꯁꯦ ꯃꯊꯕꯥꯛ ꯄꯥꯏꯅꯍꯟꯒꯦ ꯑꯩꯒꯤꯁꯨ ꯐꯤꯔꯦꯞꯄꯁꯦ ꯑꯩꯒꯤ ꯃꯥꯏ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯇꯥꯛꯄꯒ ꯌꯥꯝ ꯂꯦꯝꯖꯗꯧ ꯅꯨꯄꯥꯅꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯤꯔꯣꯏꯟꯒ ꯁꯥꯔꯗꯅ ꯃꯨꯟ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯒ ꯆꯣꯡꯗꯅ ꯊꯣꯛꯈꯤ ꯃꯆꯥꯒꯤ ꯃꯇꯧꯃꯛꯅꯦ ꯃꯨꯛꯇꯥꯖꯅꯥꯗꯨ ꯅꯣꯛꯍꯧꯔꯕꯅꯤ ꯃꯗꯨꯃꯁꯨ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯣꯃꯦꯗꯤ ꯌꯥꯝ ꯇꯥꯍꯟꯖꯕꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯦꯜ ꯈꯔ ꯊꯥꯗꯔꯒ ꯁꯦꯝꯃꯕꯅꯤꯅ ꯀꯩ ꯃꯣꯏꯒꯤ ꯕꯂꯥ ꯁꯣꯃꯥꯗꯧꯅꯒ ꯈꯔꯗꯤ ꯌꯦꯡꯕ ꯌꯥꯔꯦ ꯍꯥꯟꯅꯗꯤ ꯏꯄꯥ ꯍꯦꯛ ꯄꯥꯔꯗꯅ ꯏꯃꯨ ꯍꯦꯛ ꯃꯨꯔꯗꯅ ꯁꯦꯛꯄꯤ ꯃꯥꯜꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥꯝ ꯐꯖꯔꯦꯁꯦ ꯅꯨꯃꯤꯗꯥꯡꯗꯨ ꯐꯅ ꯊꯦꯡꯂꯦ ꯄꯨꯡ ꯐꯤꯔꯦꯞꯄꯁꯨ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯐꯃꯨꯡ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯁꯅꯥꯌꯥꯏꯅ ꯊꯣꯡꯗ ꯀꯣꯛ ꯑꯅꯤꯔꯛ ꯊꯤꯜꯂꯝꯃꯒ ꯆꯪꯉꯛꯏ ꯃꯃꯥ ꯆꯪꯉꯛꯄꯗꯨꯗ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯁꯅꯥꯌꯥꯏ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯏꯃꯥꯅ ꯅꯍꯥꯟ ꯍꯧꯗꯣꯛꯑꯝꯕ ꯋꯥꯗꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯦ ꯅꯪ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯕ꯭ꯔꯣ ꯃꯤꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯅꯪꯒꯤ ꯐꯤꯔꯦꯞ ꯀꯨꯏꯅ ꯉꯥꯏꯕ ꯍꯧꯅꯗꯦ ꯐꯤꯔꯦꯞꯄ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯏꯃꯥ ꯈꯪꯗꯦ ꯍꯩꯃꯥ ꯅꯁꯥꯒꯤ ꯅꯨꯄꯤ ꯈꯟꯕꯕꯨ ꯈꯪꯗꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯒꯅ ꯍꯣꯡꯕꯤꯔꯅꯤ ꯄꯥꯝꯗ꯭ꯔꯒꯅ ꯅꯪꯅ ꯄꯥꯝꯕ ꯑꯃ ꯊꯤꯗꯧꯔꯤꯕꯅꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯍꯪꯉꯛꯄꯁꯤꯗꯅꯤ ꯑꯩꯅ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯤꯕꯁꯦ ꯃꯥꯒꯤꯗꯃꯛ ꯋꯥꯖꯔꯤꯕꯤ ꯃꯃꯥ ꯑꯗꯨꯒꯤ ꯑꯔꯨꯝꯕ ꯃꯥꯏꯊꯣꯡꯗꯨꯗ ꯃꯥꯁꯨ ꯂꯨꯝꯅ ꯌꯦꯡꯉꯛꯂꯒ ꯏꯃꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯏꯃꯥꯒꯤ ꯀꯣꯛꯊꯛꯇ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯅꯟꯁꯤꯜꯂꯒ ꯂꯥꯛꯏ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯏꯃꯥꯅ ꯑꯄꯥꯝꯕꯗꯣ ꯑꯩ ꯇꯧꯔꯒꯦ ꯈꯜꯂꯤ ꯏꯃꯥꯅ ꯁꯤꯟꯕꯗ ꯑꯩ ꯅꯣ ꯍꯥꯏꯔꯔꯣꯏ ꯁꯅꯥꯌꯥꯏ ꯃꯥꯏꯊꯣꯡ ꯉꯥꯟꯊꯣꯔꯛꯂꯤ ꯍꯟꯗꯛ ꯂꯨꯍꯣꯡꯍꯧꯗ꯭ꯔꯕꯗꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯄꯤꯔꯦ ꯁꯤꯗꯅꯤꯅꯦ ꯏꯃꯥꯅ ꯃꯊꯥ ꯁꯥꯔꯤꯕꯁꯦ ꯌꯨꯝꯁꯤꯗ ꯃꯧ ꯑꯃ ꯂꯦꯡꯗꯅ ꯂꯩꯕ ꯏꯃꯥꯅ ꯄꯥꯝꯃꯤ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯌꯥꯝ ꯊꯨꯃꯜꯂꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯐꯤꯔꯦꯞꯄ ꯊꯨꯃꯟꯈ꯭ꯔꯦ ꯍꯥꯏꯅꯗꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ ꯃꯇꯝ ꯈꯔ ꯂꯧꯗꯨꯅ ꯍꯣꯡꯉꯛꯀꯗꯧꯔꯤꯕ ꯑꯍꯣꯡꯕꯁꯤꯗ ꯃꯁꯥꯅ ꯌꯥꯖꯅꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯦꯝꯖꯤꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯥ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯃꯃꯥꯗ ꯍꯥꯏꯗꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯁꯦꯛ ꯃꯉꯥꯜꯗꯣ ꯐꯨꯛꯇꯣꯛꯄꯤꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯇꯞꯅ ꯏꯃꯥꯅ ꯐꯗꯧꯕ ꯇꯧꯕ꯭ꯔꯣ ꯍꯌꯦꯡ ꯌꯥꯅꯕ ꯍꯦꯛ ꯂꯩꯃꯤꯟꯅꯕꯗꯣ ꯇꯥꯔꯦꯗꯅ ꯁꯅꯥꯌꯥꯏ ꯍꯔꯥꯎꯖꯩ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯍꯟꯗꯛ ꯊꯥ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯅꯨꯄꯤ ꯃꯌꯨꯝꯒ ꯅꯪꯁꯨ ꯄꯣꯊꯥꯖꯍꯧꯔꯣꯀꯣ ꯏꯃꯥ ꯊꯣꯛꯈ꯭ꯔꯒꯦ ꯏꯁꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ
ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯏꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯊꯣꯡꯒꯗꯨ ꯅꯤꯡꯊꯤꯅ ꯉꯥꯁꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯄꯣꯊꯥꯔꯨꯅꯕ ꯀꯥꯗ ꯆꯪꯉꯛꯏ꯫ ꯔꯨꯝꯒꯤ ꯃꯩ ꯃꯨꯊꯠꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯂꯣꯡꯅ ꯆꯨꯝꯅ ꯍꯤꯞꯊꯔꯒ ꯃꯃꯤꯠ ꯇꯔꯨ ꯇꯔꯨ ꯄꯥꯡꯗꯨꯅ ꯈꯜꯂꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯁꯥꯒꯩ, ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯥꯔꯤꯈꯩ ꯄꯥꯛ ꯆꯥꯎꯍꯟꯅꯕ ꯁꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯒꯤ ꯂꯥꯟ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯅꯣꯡꯃ ꯑꯩꯅ ꯁꯤಎಂ ꯑꯣꯏꯕꯁꯤꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯁꯤಎꯝꯁꯨ ꯑꯩꯅ ꯑꯣꯏꯒꯅꯤ꯫ ꯃꯨꯛꯇꯥꯁꯅꯥꯁꯨ ꯉꯥꯏꯁꯦꯟ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯤꯇꯥꯔꯤꯕ ꯐꯝꯁꯦ ꯈꯔꯗꯤ ꯅꯛꯁꯤꯜꯂꯛꯂꯅꯤ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯒꯦ ꯇꯧꯕꯒ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ꯫ ꯁꯅꯥꯌꯥꯏ ꯄꯥꯏꯈꯠꯂꯤ꯫ ꯍꯥꯏꯌꯨ ꯇꯥꯔꯤ꯫ ꯃꯦꯗꯥꯝ, ꯍꯟꯗꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯦ꯫ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯄꯥꯡꯊꯣꯛꯍꯟꯕ ꯃꯤꯁꯛꯇꯨꯗꯒꯤ ꯃꯈꯣꯏꯅ ₹95,000 ꯂꯩꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯝꯗꯧꯁꯤꯒꯦ? ꯁꯅꯥꯌꯥꯏ ꯊꯧꯁꯥꯗꯦ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ꯫ ꯃꯥꯅ ꯗ꯭ꯔꯒ ꯗꯤꯂꯔ ꯑꯣꯏꯕꯒꯤ ꯄ꯭ꯔꯨꯐ ꯑꯩꯉꯣꯟꯗ ꯂꯩ꯫ ꯑꯩꯅ ꯊꯣꯛꯄ ꯋꯥ ꯉꯥꯡꯅꯒꯦ꯫ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤꯗꯤ ꯑꯣꯄꯣꯖꯤꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯋꯤꯛꯅꯦꯁ ꯈꯪꯉꯕ ꯃꯇꯨꯡꯗ ꯁꯥꯟꯅꯒꯗꯧꯕꯅꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯋꯤꯛꯅꯦꯁ ꯄꯣꯏꯟꯠ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯔꯨꯕ ꯋꯥꯔꯤꯗꯤ ꯑꯩꯅ ꯐꯣꯟꯗ ꯁꯥꯟꯅꯒꯨꯝꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯃꯇꯨꯡ ꯃꯅꯥꯎ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯊꯝꯃꯣ꯫ ꯑꯁꯨꯝ ꯍꯥꯏꯅ ꯀꯣꯜꯗꯨ ꯀꯛꯊꯠꯂꯤ꯫ ꯁꯅꯥꯌꯥꯏꯁꯨ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯗꯤ ꯄꯣꯊꯥꯖꯔꯤꯕ ꯍꯥꯏꯗꯨꯅꯤ, ꯇꯨꯝꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯋꯥꯈꯜꯁꯤꯗ ꯑꯃ ꯂꯣꯏꯈꯤꯕꯒ ꯑꯃꯃꯨꯛ ꯆꯪꯁꯤꯜꯂꯛꯀꯅꯤ, ꯑꯃ ꯂꯣꯏꯔꯒꯅ ꯑꯃ ꯃꯔꯤ ꯃꯔꯤ꯫ ꯑꯌꯨꯛꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯃꯄꯥꯒꯤ, ꯃꯅꯥꯎꯅꯨꯄꯥꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯁꯨꯗꯣꯛꯅꯕ ꯍꯥꯏꯅ ꯐꯤꯔꯣꯜꯁꯤꯡꯗꯣ ꯄꯨꯜꯂꯞ ꯄꯨꯊꯣꯔꯛꯂꯒ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯇꯦꯡꯀꯤ ꯃꯈꯣꯡꯗ ꯊꯥꯗꯔꯝꯂꯦ꯫ ꯁꯔꯞ ꯂꯩꯔꯝꯗꯕꯅ ꯁꯔꯞ ꯂꯩꯕ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯐꯅꯦꯛ ꯃꯇꯦꯛ ꯇꯨꯝꯃꯒ ꯃꯁꯝꯗꯨꯁꯨ ꯀꯌꯥ ꯅꯥꯟꯗꯅ ꯃꯦꯁꯤ ꯈꯔ ꯑꯣꯏꯔꯞꯅ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃꯅ ꯈꯣꯡꯅ ꯄꯨꯜꯂꯒ ꯒꯦꯠꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯃꯥꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯀꯥꯔ ꯑꯃꯅ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄꯒ ꯇꯥꯝꯅ ꯏꯈꯪ ꯈꯪꯉꯤ꯫ ꯃꯆꯤꯟꯕꯥꯜꯗꯨꯗ ꯏꯊꯛ ꯊꯛꯀꯠꯄꯣꯏ꯫ ꯏꯃꯥ! ꯁꯣꯜꯂꯒ ꯊꯩꯗꯣꯛꯏ꯫ ꯒꯥꯔꯤꯗꯨ ꯁ꯭ꯋꯤꯆ ꯃꯨꯊꯠꯂꯨꯕ ꯇꯧꯗꯅ ꯑꯗꯨꯋꯥꯏꯗ ꯈꯥꯝꯂꯒ ꯁꯥꯏ ꯒ꯭ꯂꯥꯁ ꯆꯤꯡꯊꯔꯛꯂꯦ꯫ ꯐꯤꯔꯦꯞꯄꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯁꯤꯜꯂꯛꯄꯗ ꯇꯥꯝꯅ ꯁꯨꯛꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯥꯕꯨ ꯂꯛꯅꯗꯨꯅ ꯊꯧꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯤꯅꯣꯛ ꯑꯗꯨꯅ ꯇꯥꯛꯊꯣꯔꯛꯂꯦ꯫ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯁꯔꯞ ꯂꯩꯕ꯫ ꯑꯩꯅ ꯂꯛꯅꯕꯁꯦ ꯍꯔꯥꯎꯕꯒ ꯐꯥꯎꯕ꯭ꯔꯥ? ꯍꯣꯏ, ꯑꯩꯅ ꯂꯛꯅꯕꯗ ꯅꯪ ꯈꯔꯕꯨꯗꯤ ꯍꯔꯥꯎꯖꯔꯝꯒꯅꯤ꯫ ꯑꯩꯁꯨ ꯄꯛꯊꯤꯗꯤ ꯊꯤꯗꯕꯅꯤꯅ꯫ ꯇꯥꯝꯅ ꯃꯆꯤꯟ ꯇꯨꯝꯂꯞ ꯇꯧꯔꯒ ꯐꯖꯔꯁꯨ ꯄꯥꯝꯖꯗ꯭ꯔꯦ꯫ ꯅꯨꯄꯤ ꯊꯤꯔ ꯇꯧꯕ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯔꯒ ꯁꯨꯃꯥꯡꯂꯣꯝꯗ ꯑꯣꯏꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯒꯥꯔꯤꯒꯤ ꯃꯈꯣꯜꯗꯨꯗ ꯖꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯐꯤꯔꯦꯞꯄꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎꯅ, ꯏꯕꯨꯡꯉꯣ, ꯏꯆꯥ ꯂꯥꯛꯏꯔꯥ? ꯍꯣꯏ ꯄꯥꯕꯨꯡ, ꯏꯃꯥꯅ ꯅꯍꯥꯟꯃꯨꯛ ꯄꯥꯕꯨꯡ ꯍꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯌꯥꯔꯦꯅ ꯆꯦꯁꯦ ꯉꯥꯛ ꯊꯤꯜꯂꯣ ꯆꯣꯅ ꯂꯥꯛꯄ꯫ ꯍꯥꯏꯗꯨꯅ ꯆꯦꯗꯣ ꯀꯥꯈꯠꯂꯒ ꯖꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯩ꯫ ꯖꯣꯏꯁꯨ ꯆꯦꯗꯨ ꯂꯧꯅ ꯂꯧꯅ, ꯉꯥꯛꯇꯪ ꯐꯝꯈꯣ, ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯈꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯃꯇꯥꯏꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ꯫ ꯖꯣꯏꯁꯨ ꯐꯝꯊꯔꯛꯂꯒ ꯐꯤꯔꯦꯞꯄꯒ ꯋꯥꯔꯤ ꯇꯧꯏ꯫ ꯅꯃꯥꯁꯨ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯃꯄꯥꯝꯗ ꯕꯣꯔꯤꯁꯀ ꯆꯠꯈꯤ꯫ ꯏꯕꯦꯝꯃꯁꯨ ꯗꯨꯀꯥꯟ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯜꯂꯛꯑꯅꯤ, ꯑꯗꯨꯒꯅꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒ ꯍꯜꯂꯣ꯫ ꯏꯄꯥꯅ ꯁꯨꯝ ꯄꯤꯊꯛꯅꯤꯡ ꯇꯧꯕꯅꯤꯗ꯫ ꯏꯆꯥꯗꯤ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯏꯅꯦ꯫ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯂꯨꯍꯣꯡꯕ ꯄꯜꯂꯛꯄꯗ ꯃꯁꯥꯗꯣ ꯕꯤꯠ ꯈꯔ ꯇꯦꯛꯂꯛꯏ꯫ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯤꯃꯗꯤ ꯃꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯄꯥꯎ ꯁꯤꯟ ꯊꯨꯡꯕꯗꯤ ꯌꯥꯝꯅ ꯊꯨꯈ꯭ꯔꯦ ꯈꯜꯂꯤ꯫ ꯑꯧ ꯄꯥꯕꯨꯡ, ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯅꯠꯇ꯭ꯔꯤꯗ꯫ ꯅꯨꯄꯤꯗꯨ ꯏꯃꯥꯅ ꯄꯨꯁꯤꯜꯂꯛꯄꯅꯤ, ꯑꯩꯒ ꯈꯪꯅꯕ ꯅꯠꯇꯦ꯫ ꯃꯦꯗꯥꯝꯅ ꯈꯟꯕꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯍꯟꯗꯨꯅ ꯊꯤꯕꯅꯤꯅ ꯐꯔꯝꯒꯅꯤ꯫ ꯃꯇꯝꯁꯨ ꯌꯥꯔꯦ, ꯌꯨꯝ ꯀꯩ ꯄꯥꯟꯕꯁꯦ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯐꯠꯇꯦ꯫ ꯉꯥꯛ ꯐꯝꯃꯤꯟꯅꯔꯤꯉꯩ ꯋꯥꯔꯤ ꯇꯧꯗꯨꯅ ꯇꯥꯝꯅꯁꯨ ꯍꯜꯂꯛꯂꯦ꯫ ꯁꯔꯞꯇꯨ ꯇꯦꯡꯀꯤ ꯃꯅꯥꯛꯇ ꯊꯥꯗꯩ꯫ ꯖꯣꯏꯅ, ꯏꯕꯦꯝꯃ, ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯁꯤ꯫ ꯅꯕꯨꯡ ꯂꯥꯛꯏꯁꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇꯪ ꯄꯤꯊꯛꯅꯕ꯫ ꯇꯥꯝꯅꯁꯨ ꯃꯉꯛꯀ ꯅꯣꯝꯂꯝꯃꯒ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗ ꯃꯤꯆꯤꯅꯐꯥꯎ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯆꯥꯛꯈꯨꯝ ꯆꯪꯉꯛꯂꯦ꯫ ꯏꯁꯤꯡꯗꯣ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯒꯦꯁꯇꯨꯗ ꯃꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯂꯥꯛꯑꯗꯤ ꯀꯣꯛ ꯍꯟꯈꯤꯒꯦ ꯍꯥꯏꯗꯦ꯫ ꯃꯇꯝ ꯂꯧꯗꯅ ꯂꯩ꯫
ꯃꯃꯤꯠꯅ ꯃꯔꯣꯜ ꯑꯃ ꯉꯥꯎꯔꯤꯕ ꯏꯔꯥꯡꯅ ꯑꯃꯗ ꯂꯨꯍꯣꯡꯕꯅ ꯑꯃꯒ ꯍꯟꯗꯛꯇ ꯏꯔꯥꯡ ꯇꯧꯔꯛꯁꯅꯨ ꯊꯥꯡꯅ ꯌꯥꯟꯒꯦ ꯃꯤꯀꯨꯞ ꯑꯃꯅꯤ ꯇꯨꯃꯤꯟ ꯂꯩꯔꯨꯔꯁꯨ ꯏꯁꯥꯎꯇ ꯍꯦꯛ ꯁꯥꯎꯅꯤꯡꯅ ꯑꯃꯨꯛꯁꯨ ꯁꯣꯜꯂꯛꯏ ꯀꯣꯛ ꯍꯟꯈꯤꯒꯦ ꯍꯥꯏꯗꯦꯕ ꯀꯦꯝꯇ ꯍꯦꯛ ꯄꯤꯊꯛꯅꯤꯡꯗꯦ ꯃꯇꯝ ꯂꯧꯗꯅ ꯁꯨꯝ ꯂꯩꯅꯤꯕ ꯃꯇꯝ ꯂꯧꯕ ꯅꯠꯇꯦ ꯆꯥ ꯊꯛꯀꯣ ꯍꯥꯏꯗꯅ ꯄꯥꯕꯨꯡꯅ ꯈꯥꯝꯃꯤꯅꯤ ꯐꯤꯔꯦꯞꯄꯅ ꯇꯨꯡꯂꯣꯝꯗꯒꯤ ꯁꯠ ꯍꯦꯛ ꯈꯨꯝꯃꯛꯄꯗ ꯇꯥꯝꯅꯥꯏ ꯈꯪꯈꯤ ꯃꯔꯩꯗ ꯇꯨꯃꯤꯟꯅ ꯁꯠ ꯆꯤꯛꯎꯏ ꯁꯨꯝ ꯍꯥꯏꯔꯤꯅꯤ ꯐꯠꯇꯅ ꯈꯜꯂꯒ ꯍꯥꯏꯕ ꯅꯠꯇꯦ ꯄꯥꯕꯨꯡꯗꯤ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯇꯥꯝꯅꯥ ꯁꯥꯎꯔꯞꯅ ꯈꯨꯝꯃꯤ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯐꯤꯔꯦꯞꯄ ꯃꯣꯜꯂꯤ ꯑꯩ ꯂꯨꯍꯣꯡꯕꯗꯒ ꯅꯪ ꯂꯥꯛꯀꯅꯨ ꯇꯥꯝꯅꯥ ꯅꯥꯀꯟꯗ ꯂꯦꯞꯁꯤꯜꯂꯛꯂꯤꯕ ꯐꯤꯔꯦꯞꯄꯗ ꯌꯦꯡꯂꯒ ꯀꯩꯒꯤ ꯀꯨꯟꯗꯣ ꯍꯨꯛꯑꯝꯗꯥꯏꯗ ꯀꯩꯅꯥꯗ ꯍꯨꯛꯄꯩ ꯃꯍꯨꯠ ꯅꯪꯉꯣꯟꯗ ꯍꯨꯛꯇꯣꯛꯈ꯭ꯔꯗꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯑꯩ ꯍꯥꯠꯂꯣꯏꯗ꯭ꯔꯣ ꯇꯥꯝꯅꯥ ꯈꯤꯇꯪ ꯈꯧꯇꯛꯅꯩ ꯂꯨꯍꯣꯡꯗꯧꯔꯁꯤꯐꯥꯎ ꯏꯔꯥꯡ ꯆꯥꯕ ꯄꯥꯝꯕꯗꯨꯗꯤ ꯈꯖꯤꯛꯇꯐꯥꯎ ꯍꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯈꯩꯁꯥꯎꯅꯩ ꯃꯤꯒꯤ ꯏꯆꯝ ꯆꯝꯖꯔꯤꯕ ꯊꯃꯣꯏ ꯑꯃꯕꯨ ꯏꯔꯥꯡ ꯂꯥꯡꯗ ꯊꯨꯍꯟꯕꯤꯔꯝꯂꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯉꯛꯁꯝꯗ ꯁꯨꯛꯂꯥꯟ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯀꯨꯟꯗꯣ ꯄꯔꯤꯡ ꯍꯨꯛꯀꯦ ꯍꯥꯏꯕ ꯂꯝꯆꯠꯇꯨꯗ ꯄꯥꯡꯒꯜ ꯊꯣꯛꯄꯁꯨ ꯉꯝꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯈꯣꯟꯖꯦꯜꯗꯨ ꯀꯂꯞ ꯆꯩꯔꯛꯏ ꯄꯛꯇꯦꯍꯦ ꯌꯥꯝꯅ ꯂꯨꯍꯣꯡꯕ ꯂꯥꯛꯑꯁꯨ ꯑꯩꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅꯤ ꯆꯥ ꯌꯦꯟꯕꯗ ꯌꯥꯎꯗꯧ ꯃꯉꯥꯏꯔꯦ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯗꯧꯔꯤꯕꯅꯤ ꯀꯩꯅꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯒ ꯀꯥ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯨꯔꯗꯤ ꯐꯤꯔꯦꯞꯄꯗꯤ ꯁꯔꯕꯅꯥꯁ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯑꯄꯟ ꯑꯔꯥꯛ ꯂꯩꯇꯕ ꯋꯥꯉꯥꯡꯗꯨꯗ ꯏꯀꯥꯏ ꯍꯪꯒꯣꯏꯕꯒꯤ ꯃꯤꯍꯨꯜꯅ ꯊꯛꯀꯠꯅ ꯆꯣꯡꯕꯤꯗ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯊꯋꯥ ꯁꯥꯗꯕ ꯁꯥꯔꯨꯒ ꯑꯃꯨꯛꯁꯨ ꯄꯛꯇꯦꯍꯦ ꯐꯤꯔꯦꯞꯄ ꯒ꯭ꯌꯥꯁ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯇꯥꯝꯅꯥꯅ ꯊꯥꯡꯒꯠꯂꯤꯕ ꯆꯥꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯝꯅꯥꯗ ꯌꯦꯡꯉꯛꯄꯗ ꯇꯥꯝꯅꯥꯁꯨ ꯍꯦꯛ ꯑꯣꯟꯁꯤꯜꯂꯛꯄꯒ ꯃꯥꯏꯊꯣꯡ ꯑꯅꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯦ ꯈꯤꯇꯪ ꯉꯥꯏ ꯃꯃꯤꯠ ꯃꯅꯥ ꯇꯔꯨ ꯄꯥꯡ ꯐꯤꯔꯦꯞꯄꯗ ꯋꯥꯎꯔꯞ ꯌꯦꯡꯉꯛꯏ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯉꯝꯃꯒ ꯃꯥꯏꯊꯣꯡ ꯈꯖꯤꯛꯇꯐꯥꯎ ꯍꯟꯗꯣꯛꯅꯤ ꯈꯪꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯈꯛꯇ ꯈꯜꯂꯛꯏꯕ ꯀꯩꯅꯣꯝꯃ ꯍꯥꯏꯗꯧꯁꯨ ꯇꯜꯂꯤꯅꯦ ꯅꯈꯨꯠꯅꯦꯅ ꯄꯦꯇ꯭ꯔꯣꯜ ꯃꯩ ꯍꯧꯕꯗ ꯍꯦꯟꯊꯨꯏ ꯑꯩꯒꯤ ꯃꯥꯏ ꯌꯧꯔꯛꯄꯗꯤ ꯐꯤꯔꯦꯞꯄꯒꯤ ꯋꯥꯍꯩꯗꯨꯗ ꯉꯛꯂꯞ ꯌꯦꯡꯉꯤꯉꯩ ꯃꯃꯤꯠꯇꯨꯅ ꯇꯥꯝꯅꯥꯒꯤ ꯅꯥꯟꯅ ꯍꯥꯠꯄ ꯁꯪꯗ꯭ꯔꯤꯕ ꯏꯐꯥ ꯐꯥꯗꯣꯛꯄ ꯈꯣꯝꯂꯞꯅ ꯄꯨꯜꯂꯤꯕ ꯁꯝꯂꯥꯡꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯂꯨꯔꯒ ꯃꯣꯟꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯌꯨꯛꯀꯤ ꯁꯛꯇꯝꯁꯤꯁꯨ ꯐꯖꯩꯅꯦ ꯂꯨꯝꯕꯨ ꯁꯥꯒꯠꯍꯜꯂꯤ ꯍꯛꯆꯥꯡꯁꯦ ꯅꯪꯒꯤ ꯑꯌꯨꯛꯀꯤ ꯃꯄꯣꯞ ꯀꯥꯏꯔꯕ ꯁꯝꯂꯥꯡꯗꯨꯅ ꯅꯪꯒꯤ ꯐꯖꯕꯗꯨꯁꯨ ꯍꯦꯟꯒꯠꯍꯜꯂꯤ I crazily wanna see your morning messy hairs ꯑꯗꯨꯁꯨ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯪꯅ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯃꯣꯟ ꯈꯥꯡꯂꯒ ꯍꯤꯞꯂꯝꯕ ꯃꯤꯀꯨꯞꯇꯨꯒꯤ